ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯐꯪꯅꯔꯕꯁꯨ ꯈꯥꯡꯕ ꯀꯟꯕꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒꯤ ꯃꯔꯛꯇ ꯄꯜꯂꯥꯜꯂꯒ ꯆꯠꯄ ꯉꯝꯕꯤꯗꯤ ꯅꯨꯄꯤ ꯈꯛꯇꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯊꯧꯅꯥ ꯂꯩꯔꯤꯕꯤ, ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯍꯥꯏꯔꯒꯗꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯦ ꯏꯆꯜ, ꯃꯔꯨꯞ ꯃꯄꯥꯡ, ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯕꯨ ꯔꯤꯀꯦꯁ ꯇꯦꯛꯅꯤꯛ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯈꯔ ꯐꯪꯕꯤꯒꯅꯤ, ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒꯤ ꯋꯥꯔꯤ, ꯃꯈꯣꯏꯒꯤ ꯃꯟꯂꯤ ꯏꯟꯀꯝ, ꯁꯕꯁꯀ꯭ꯔꯥꯏꯕꯔ, ꯀꯦꯔꯤꯌꯔ ꯀꯔꯝꯅ ꯁꯦꯝꯒꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯀꯔꯝ ꯍꯥꯏꯅ ꯇꯥꯟꯕ ꯌꯥꯏ, ꯐ꯭ꯌꯨꯆꯔ ꯀꯔꯤ ꯑꯣꯏꯕꯒꯤ ꯋꯥꯐꯝ, ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯃꯟꯂꯤ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯐ꯭ꯔꯦꯟడ్స్ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ PUBG ꯐꯥꯎꯟꯗꯔ, WhatsApp ꯐꯥꯎꯟꯗꯔ, ꯖꯁꯇꯤꯟ ꯕꯤꯕꯔ, ꯃꯥꯂꯥꯂꯥ, ꯖꯦꯛ ꯃꯥ, ꯃꯥꯏꯀꯦꯜ ꯐꯤꯜꯞꯁ, ꯕꯂꯥ, ꯅꯦꯃꯥꯔ, ꯃꯨꯅꯤꯕꯥ ꯃꯖꯥꯔꯤ, ꯃꯦꯁꯤ, ꯔꯣꯅꯥꯜꯗꯣ, ꯀꯥꯏꯀꯨ, ꯁꯣꯃꯥ, ꯕꯣꯅꯤ, ꯕꯤꯖꯨ, ꯒꯣꯀꯨꯜ, ꯔꯇꯟ ꯇꯥꯇꯥ, ꯃꯗꯔ ꯇꯦꯔꯦꯁꯥ, ꯖꯦꯐ ꯕꯦꯖꯣꯁ, ꯃꯦꯔꯤ ꯀꯣꯝ, ꯀꯣꯜꯒꯦꯠ ꯐꯥꯎꯟꯗꯔ, ꯐꯦꯁꯕꯨꯛ ꯐꯥꯎꯟꯗꯔ ꯁꯦꯜꯍꯩꯕ, ꯖꯣꯟ ꯁꯤꯅꯥ, MDS, ꯑꯦꯃꯥꯖꯣꯟ, ꯌꯨꯇ꯭ꯌꯨꯕ ꯐꯥꯎꯟꯗꯔ ꯁꯤꯟꯙꯨ ꯇꯥꯏ, ꯂꯤꯁꯤ ꯄ꯭ꯔꯤꯌꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯑꯑꯣꯟꯕ ꯈꯔꯗꯤ ꯄꯨꯖꯔꯛꯀꯦ ꯈꯟꯖꯗꯨꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟడ్ꯁ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯑꯉꯝꯕ ꯃꯈꯩ ꯐ꯭ꯔꯦꯟడ్ꯁ ꯁꯔꯀꯜꯁꯤꯡꯗ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ WhatsApp ꯒ꯭ꯔꯨꯞ, Instagram, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ, ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯁꯨ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯅꯨꯄꯤ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯈꯔꯗꯤ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯀꯌꯥ ꯑꯃꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ꯫ ꯏꯁꯥꯒꯤ ꯏꯆꯥꯅꯨꯄꯤ, ꯏꯆꯟꯅꯨꯄꯤ, ꯏꯆꯦ, ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜꯇꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯀꯣꯛ ꯇꯥꯔꯛꯂꯤ, ꯍꯦꯜꯂꯛꯂꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯨꯄꯥ ꯈꯛꯇ ꯉꯥꯏꯔꯕꯗꯤ ꯀꯔꯝꯅ ꯁꯪꯁꯥꯔ ꯑꯁꯤ ꯄꯥꯟꯒꯅꯤ? ꯅꯨꯄꯤ ꯅꯨꯄꯥ ꯊꯥꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ꯫ ꯃꯇꯝ ꯑꯁꯤ COVID-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯊꯕꯛ ꯇꯠꯄ ꯀꯌꯥ ꯑꯃ, ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ, ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯕ ꯀꯌꯥ ꯑꯃ꯫ ꯃꯥꯏ ꯗꯤꯌꯔ, ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯁꯣꯂꯨꯁꯟ ꯂꯩ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯛꯅꯥꯏꯔꯕ ꯁꯛꯅꯥꯏꯔꯕꯤ ꯃꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯏꯁꯥꯅ ꯍꯧꯖꯤꯛ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡꯅ ꯈꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯑꯣꯏꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯑꯣꯏꯕ ꯅꯠꯇꯦ꯫ ꯏꯁꯥꯅ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡ ꯏꯁꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯧꯖꯤꯛ ꯏꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯉꯝꯂꯣꯏ꯫ ꯃꯁꯤ ꯑꯩꯍꯥꯛꯅ ꯒꯤꯇꯥ, ꯕꯥꯏꯕꯜ, ꯀꯨꯔꯥꯟꯗ ꯈꯪꯖꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯈꯪꯖꯕꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯁꯤꯌꯥꯔ ꯇꯧꯔꯤꯕꯁꯤ ꯈꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯁꯥꯅ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯈ꯭ꯔ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯏꯃꯥ, ꯕꯕꯥ, ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯈꯪꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ, ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯁꯨ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨ ꯁꯤꯌꯥꯔ ꯇꯧ꯫ ꯁꯤꯌꯥꯔ ꯇꯧꯔꯤꯉꯩ ꯑꯋꯥꯕ ꯐꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯅꯤꯁꯥ, ꯗ꯭ꯔꯒ, ꯒꯟꯖꯥ, ꯆꯨꯔꯨꯞ, ꯁꯦꯈꯔ, ꯕꯤꯃꯜ, ꯇꯦꯕ꯭ꯂꯦꯠ ꯃꯌꯥꯝ ꯑꯁꯤ ꯆꯥꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ? ꯑꯋꯥꯕ ꯀꯥꯎꯒꯦ ꯈꯜꯂꯕꯁꯨ ꯆꯥꯔꯕꯁꯨ ꯉꯥꯏꯍꯥꯛꯀꯤꯅꯤ꯫ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯂꯥꯛꯀꯅꯤ꯫ ꯑꯃꯨꯛ ꯆꯥꯅꯤ, ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯃꯨꯛ ꯆꯥꯅꯤ, ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯝ ꯍꯥꯏꯅ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩ ꯐꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ, ꯊꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯔꯣꯅꯥꯜꯗꯣꯅ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯗ ꯂꯥꯏꯔꯩ ꯍꯥꯏꯅ ꯅꯤꯁꯥ ꯆꯥꯔꯝꯂꯒꯗꯤ ꯉꯁꯤ ꯃꯌꯥꯝꯅ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯁꯛ ꯈꯪꯉꯤꯕꯁꯤ ꯈꯪꯈꯤꯒꯗ꯭ꯔꯥ? ꯃꯦꯔꯤ ꯀꯣꯝꯅ ꯃꯃꯥ ꯃꯄꯥꯅ ꯕꯣꯛꯁꯤꯟ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯔꯝꯂꯒꯗꯤ ꯉꯁꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯈꯤꯒꯗ꯭ꯔꯥ? ꯑꯝꯕꯥꯅꯤ, ꯔꯇꯟ ꯇꯥꯇꯥ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯅ ꯅꯤꯁꯥ ꯆꯥꯕ, ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯔꯒꯗꯤ ꯉꯁꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯈꯤꯒꯗ꯭ꯔꯥ? ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯒ ꯃꯥꯏ ꯄꯥꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯅꯤ꯫
ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯜꯂꯒꯅꯤ ꯁꯛꯁꯦꯁ ꯄꯔꯁꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯕ ꯁꯨꯏꯁꯥꯏꯗ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯌꯨ ꯑꯃꯗꯤ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯌꯥꯕ ꯑꯃ ꯂꯩ ꯊꯤꯕꯤꯌꯨ ꯁꯔꯆ ꯇꯧꯕꯤꯌꯨ ꯇꯝꯕꯤꯌꯨ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯄꯤꯌꯨ ꯃꯤꯔꯝꯗꯝ ꯑꯁꯤ ꯑꯁꯨꯝꯅ ꯆꯥꯎꯈꯠꯀꯗꯕꯅꯤ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯈꯜ ꯂꯩ ꯂꯥꯏꯔꯕꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯏꯅꯥꯛ ꯈꯨꯟꯕꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯏꯁꯥ ꯈꯛꯇꯒꯤ ꯐꯦꯃꯤꯂꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯎꯒꯅꯤ ꯐꯪꯅꯒꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯈꯟꯕꯤꯒꯅꯨ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯃꯥꯟꯅꯗꯕꯅꯤꯅ ꯈꯨꯠꯁꯥꯁꯨ ꯃꯥꯟꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜꯂꯣꯟꯁꯨ ꯈꯦꯠꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯀꯔꯝ ꯍꯥꯏꯅ ꯐꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯤ ꯑꯃꯗꯤ ꯅꯤꯖꯩ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅꯣ ꯍꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯦꯜꯅꯤ ꯁꯦꯜ ꯂꯩꯔꯕꯗꯤ ꯃꯁꯛ ꯐꯖꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯁꯦꯜ ป้ꯥꯏꯗ꯭ꯔꯕꯗꯤ ꯁꯛ ꯊꯤꯖꯜꯂꯤ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯔꯛꯇꯦ ꯏꯁꯣꯔꯅ ꯆꯍꯤ ꯑꯁꯤ ꯂꯣꯏꯗꯣꯔ ꯐꯥꯎꯕ COVID-19 ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯏꯁꯥꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯐꯍꯟꯕ ꯉꯝꯗꯣꯏꯅꯣ ꯏꯁꯣꯔꯗ ꯋꯥꯀꯠꯄ ꯇꯣꯛꯄꯤꯔꯣ ꯏꯁꯣꯔꯗ ꯌꯥꯝꯅ ꯋꯥꯀꯠꯂꯁꯨ ꯁꯥꯎꯔꯛꯀꯅꯤ ꯍꯣꯠꯇꯤ ꯍꯣꯠꯅꯅꯤꯡꯗꯦ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯏ ꯍꯥꯏꯅ ꯏꯁꯣꯔꯅ ꯄꯤꯕ ꯒꯤꯐꯇꯤ ꯏꯟꯇꯔꯅꯦꯠꯅꯤ ꯃꯔꯛꯊꯅ ꯑꯩꯍꯥꯛꯀꯤ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯔꯤꯀꯦꯁ ꯏꯖꯨꯀꯦꯁꯟ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤ ꯀ꯭ꯂꯥꯁ 10, 12, ꯁꯥꯏꯟꯁ, ꯑꯥꯔꯠꯁ, ꯀꯃꯔꯁ ꯑꯃꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯔꯤ ꯇꯝꯕ ꯀꯗꯥꯏꯗ ꯇꯝꯕꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯕꯤꯌꯨ ꯃꯤꯡ ꯂꯩꯔꯕ ꯁꯛꯅꯥꯏꯔꯕꯤ ꯃꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯃꯥꯏ ꯄꯥꯛꯈꯤꯕ ꯉꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯜ ꯇꯤꯡꯗꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯂꯤ ꯐꯥꯎꯕ ꯊꯥꯒꯤ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯕ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯅ ꯒꯣꯚꯔꯟꯃꯦꯟꯠ ꯊꯕꯛ ꯅꯠꯇꯅ ꯌꯨꯝꯗ ꯐꯝꯅ ꯁ꯭ꯃꯥꯔꯠ ꯋꯥꯛ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕ ꯀꯔꯤꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩꯅꯁꯨ ꯑꯩꯈꯣꯏꯅ ꯏꯟꯀꯝ ꯇꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯠꯁꯇ ꯊꯝꯕꯤꯔꯛꯎ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯖꯔꯛꯀꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯏꯆꯥꯁꯤꯡꯕꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯁꯟꯕꯤꯔꯛꯎ ꯇꯤꯛꯇꯣꯛ ꯃꯨꯠꯈ꯭ꯔꯦ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯆꯥꯏꯅꯥ ꯄ꯭ꯔꯣꯗꯛꯁꯟ ꯑꯣꯏꯕꯅꯅꯤ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯔꯣꯗꯛꯁꯟ ꯑꯣꯏꯕꯅ 100% ꯒꯦꯔꯦꯟꯇꯤ ꯁꯦꯐꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯁꯨꯝ ꯂꯩꯍꯧꯔꯒꯗꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯍꯜꯂꯒ ꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤꯅꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯕꯤꯒꯅꯨ ꯏꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯝꯕꯤꯌꯨ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯍꯜ ꯂꯃꯟ ꯈꯔꯅꯗꯤ ꯊꯥꯖꯕꯤꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯇꯧꯖꯔꯝꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯜꯂꯛꯄꯗ ꯏꯁꯥ ꯏꯊꯟꯇ ꯇꯛꯁꯤ ꯁꯣꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯈꯤꯅꯤ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛꯇꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯩꯈꯤꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯁꯨ ꯗꯥꯏꯚꯣꯔꯁ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯈꯤꯅꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯏꯆꯥꯕꯨ ꯂꯣꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ IAS ꯑꯣꯐꯤꯁꯔ ꯑꯣꯖꯥ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯣꯏꯕꯗꯤ ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯁꯦꯜ ꯄꯤꯖꯔꯒ ꯁꯦꯜ ꯄꯥꯏꯗꯕ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯃꯇꯝꯗ ꯁꯦꯜ ꯀꯌా ꯑꯃ ꯆꯪꯏ ꯊꯕꯛ ꯇꯧꯕꯒꯤꯁꯨ ꯁꯦꯜ ꯍꯧꯖꯤꯛꯇꯒꯤ ꯁꯦල් ꯇꯥꯟꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯂꯩꯈ꯭ꯔꯒꯗꯤ ꯑꯃꯗꯤ ꯁꯦꯜ ꯑꯗꯨ ꯇꯨꯡꯁꯤꯜꯂꯕ ꯃꯇꯨꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯁꯦꯜ ꯑꯗꯨꯅ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯑꯣꯞꯁꯟ ꯑꯅꯤ ꯊꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯇꯝꯂꯕ ꯃꯇꯨꯡ ꯊꯕꯛ ꯐꯪꯈ꯭ꯔꯒꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯂꯕ ꯃꯇꯨꯡ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯇꯦꯡꯅ ꯃꯁꯥꯒꯤ ꯏꯟꯀꯝ ꯊꯣꯛꯆꯕ ꯍꯥꯏꯕꯁꯤ ꯍꯤꯡꯕꯗ ꯃꯍꯩ ꯌꯥꯜꯂꯒꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯂꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯌꯨꯛ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯏ ꯀꯔꯤ ꯆꯥꯏ ꯀꯔꯤ ꯁꯥꯟꯅꯩ ꯑꯅꯤꯁꯨꯕꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯀꯔꯤ ꯇꯧꯏ
dressing, isay, jagoy, mamaga kari wari sanay, mapaga kari wari sanay, machin maupasing kari wari tawi, mayamba machiga kamaina layminay, kari game sanay, yumgi sa usek layragadi makoyga kari tawi, laithi sanaba, pamjaba chak insang thongba, chak insang thonglaba du tambiba, tumamdayda kari tawi, kadayda koiba chatpa, asukki matik yamkhre, mayam asi ahenba experience karigumba mayamna khangninglabadi YouTube tasu angangsinggi YouTube channel da search tawbiu idea mayam ma phangbigani asumna supnatagi ahal laman amagi mobile khaktana atopa selting dana life career ama semba yaba isona pibo khudol asi manghanbiganu maramaduna isagi isasingbu obiro wakal yamna khanbiganu haurakanda isana tapna hayrakanda experience laakanda asum hena khanglakani career toina upload tawrba matung celebrity oibagi chance lay. It may be actor, dancing, singing, comedian, player, education field. Saknarba mi amana isagi video adu upload tawrba matung ukhiba matamda isagi life changing ama oikhiba yai. As an example, Justin Bieber asi mamana mahangna laikai da isai sakpo kuding mobile da namla matung upload tawba matamda saknairaba misak amana ukibadagi asumna hojik millionaire asi oikibani ani suba praman thamjage karigumba ichanupi asi dancer youtuber orba matung choreographer afauba natraga actress oire khalasi senjau paiba businessman kharana makhoigi product like shoes, t-shirt, bag, makeup ki advertising tawbagi offer kayama lakani asidagi su aikoina income asuna tanba yai adugi mathakta affiliate marketing tawba yai haibadi chanupigi video adugi makhada description da Amazon Flipkart ki link thamgiba matamda every viewers amadi customers na product laibo khuding ishagi amadi chanupina hojik hangliba YouTube channel gi through dagi laibo oiragadi asumna su income tanba yai asigi mathakta isagi iramdam aduda lairiba dukan kaya brand kaya amana advertising tawbiu haino offer kaya masu lakani YouTubers amana taliba income asi YouTube dagi khaktang nachade makhal mari manga site tagi income kaya masuna ikhoina tanba yai YouTuber na fangliba income asi dollar dani maramaduna hauzikan gi matamda YouTube asi angang ahal khaidana nongmagi asum sisanaba helagli pikliba angang amana saksaw yadabadu YouTube video yenglaga sarba matamni kudong saba si manghanbiganu sagi chabu matam lairingaida tawhanbiyu thada lam lairaga taba hawra matamni Europe country na chawkhatlibasi asumna chawkhatkibani worldgi oina sahi nauribi YouTubers nupi macha kharming oina pallagadi ahanbada Manipurgi oina Lisipriya Kangujam only 9 years age mahaki subscriber asi above 19,000 subscriber ni monthly income asi 7,500 to 20,000 under ni amadi asum kuiraba matung income asi asum hengalakani next Samrin Ali from India 2.77 million subscriber age 16 years monthly income asi Indian rupees 1 lakh to 10 lakh under. Number 3 My Miss Anand 9.53 million subscriber age 11 years monthly 3 lakh to 30 lakh. Mathangda India gi top YouTubers angang ani madudi Ayu and Pihuso channel asi family na punna run tawminabani Ayu gi yes na 5 years amadi Pihu gi es na 11 year es ni amadi 9.97 million subscriber ni monthly income asi 10 lakh to 40 lakh under. Amadi world gi oina number 1 nupi masa hairagadi Kids Diana So. She is only 6 years age. Maki subscriber asi 69.3 million subscriber ni amadi family na puna run tawminabani monthly income asi 5 lakh to 10 crore in Indian rupees. Ginungsiraba marup mapang isesal mayam na karigumba anawba YouTube channel hangbiningba layraba natraga hanadagi hangna layraga growth oiba ngamdragadi ayhag isamak na account hangbadagi hawraga
channel advertising, karamna grow tawgani, tips, lifetime income, tanba fawba, ahongba mamalda, mateng tawzagani, maram aduna, monthly lifetime income, pamjaba viewers na, information, launing ba layragadi, sungsoy-soy na screen da piriba number asida, WhatsApp ki mateng na information lawbi ba yazagani, YouTubers mayamgi income check tawning ba layragadi, website social blade haina Google da type tawbiu, adugi matung channel adu type tawraga, YouTubers kuding maki, monthly income check tawbagi kudong sabasu thamjari. Google da ay haki channel request technique asi type tawbiraga, Facebook natraga, Instagram da su connect tawba yabigani, adu natraga na video asigi description asida su pangbigani. Ay hak na ngasigi video asida YouTube income gi utsariba si show off kinachade ay ginungsiraba maruf singna YouTube tagi sale bu tanba yabra natarga yadabra haibagi confuse satpa adu clear oinabagi damak utsabani hoy tanba yai aikhoina YouTube tagi aikhoina dollar da income tanba yai habasi mayam screen asi ubada khangbiramagani uksiraba maruf sing silinaw sing amadi satra sing na khangbiu madudi $1 is equal to rupees 75 tagi hauraga 80 gi manungda lay maramdi it's depend on the market karigumba market ta business up oragadi up kai down oragadi downside maram aduna fixed hyperlate adubu rupees 74 tagi hauraga 80 manung fawbada lay ana paibiriba mobile dagi aikhoina 20 different ways earning income tanba yai maram aduna asigumba information kaya si khangning ba layragadi request technique family asida Instagram amadi Facebook asida mayamna follow tawbiu video asi yengbiraba matung isada kanaba phangjai or phangjade comments ta thambirau maramdi ayhakna comments asi pajaraga video semjariba ayhak tasu motivational kaya ma phangjai angamba makhai video si WhatsApp group Instagram Facebook group tasu share tawbiu video si like tawbiramu amadi all bell button sunambiu maramdi ay hack na anaw video upload tawbo kuting isagi device ta pangbigani loina na stay safe, be happy, and I will see you in the next video. Keep a little smile. Thank you so much. Bye bye.